Akisbani Imphal Nolini Devi na pau pajari ahanbada maruiba pau Manipur Bidhan Sabagi Nongju Mifam ngasidagi hauragani ngasi ahuba numito obituary reference pangthokani Lebak asigi 15 suba Rashtrapati oina khallaba Draupadi Murmu ngasi wasak lauragani amachung Manipurda COVID positive oibagi sang asumasum hengalaktuna ngarang COVID ki anuba case marputara thingnaki mioi ama laikide Manipur Bidhan Sabagi Nongju Mifam ngasidagi hauragani ngasi ahuba numita Bidhan Sabagi laikidraba sadasya singgi mafamda ikai khomnaba utkani Rajyapal gi basan khana neinabana chingbasu pangthokani mifam asida budget estimate 2022 kulundoi puthokani Manipur Appropriation Number 3 Bill 2022 amashung Manipur Appropriation Number 5 Bill 2022 chaliba mifam asigi manungda puthokani Tungan-tungan ba sarkar ki bibag sanggi demand wise discussion amadi demands for grants 2022 kulumdoi ningthi na khanagani mifam asida punna sitting taramatoi leigani taranithoi suba Manipur Bidhan Sabha gi ahanba mifam sahi asigi March ta pangthokibani handaki asina anidak suba mifam ni Lebak asigi 15 suba Rashtrapati oina khallaba Draupadi Murmu ngasi wasak lorogani wasak lobugi thoram ayuk pung 10 minute 15 da sangsad ki Central Hall da pangthokani Mahakpu Chief Justice of India N.B. Ramanana wasak lobani wasak lobagi thoramda thabaktagi potharagadaba Rashtrapati Ramnath Kovind amashung nauna khalaba Rashtrapati Draupadi Murmu Central Hall da mathang manau naina sanglakani tungda nongoi kunmathoi ra kaptuna ikai khumna ba utkani masigi matungda Rashtrapati na tilliba miyamda wangangani Sangsad ki Central Hall da wasak lobo loiraba matung Draupadi Murmu Rashtrapati Bhavan gi dama khongsan gani Mafam aduda mahakpu Inter Services Guard na Guard of Honor pigani. Rashtrapati wasak lobagi thoram Akasbani na live oina ayupung 8 minute nipudagi sandokani. Tharumasi Akasbani Imphal gi sangai amachung Kangla channel animaktasu sandoktuna tahangani. Rashtrapati Ramnath Kovind hairi matang thada lebak asina ningtamlakpa sahi 63 subagi common thoram Azadi ka Amrit Mahotsav pangthokadauri. Bharat na ningtamlakpa sahi sama surakadaba sahi 15 gi Amrit Kal changsinba haure Amrit Mahotsav kumba thoram kaya pangthokpa asina miyam lengak na changchiliba chakwet khongthangda anoba pandup ama oigadauri Tabaktagi potharagadaba Rashtrapati Ramnath Kovind ngarang Akasbani ki thongda lebak asigi miyam da piba mahaki paujel amada hai miyam gi lengak ki chakwet khongchet asina lebak asigi thoidok hindokpa magunching adubu thabak oina pangthokduna malem gi mamangda athoiba Bharat amani haiba utpa ngamle Haujaki matam asida ekhoi gi Bharat ki mai pakpagi khongchet asi British sasan matamdagi ningtamnaba ihokaya hokiba aduna miyamda jati bunungsibagi wakalon ama phauhanki Daramapun suba sadaptida lebak asida ihokaya hoki lebak asibu anuba mangal amada purakna buhonaramba athuba kaya gi maming haujikti kaunakre adubu miyoi kharaka ki tawbimal adudi handak matam khara asida ningchinglakli Sahi sa haurakpa asida miyam gi anuba wakal inot hablaktuna nauhongna na makhoina tawramba thabaksing adubu ningsing hali Pradhan Mantri Narendra Modi ki puning ki wa man ki baat tha asigi kunthamathoi nomaijing numita sandokani handaki asina Pradhan Mantri gi marphutara mathoi suba man ki baat ni Thaki oina Akasbani gi thongda sandokpa man ki baat thoram asida miyamna makoi gi mot piraknaba Pradhan Mantri na appeal tawri miyamna makoi gi oiba mot MyGov open forum natraga namo app ta thabiraknaba hairi Akasbani Imphal na su Pradhan Mantri gi puning gi wa man ki baat relate tawduna tahangani Pradhan Mantri ki puning gi wa hek loibaga masigi Manipuri wahanthok Akasbani Imphal na sandokani tabiri papawasi Akasbani Imphal takini Manipurda COVID positive oibagi sang asumasum hengalaktuna ngarang COVID ki anuba case marphutara thengnaki Raijagi haksel bibak na ngarang numidang waram thokpa cherol amada hai ngarang pune sample satuk nipunipan test obada mioi marphutara adu positive oiba thengnaki bani Positive oikibasingi manungda Imphal Eastagi 32 amishung Imphal Westagi 18 yauri Masi tharaga hauji phawbada rajya asida COVID positive oikiba migi masing 1,19,9 changma 59 sure
ngarangki oina positive oibagi sang sada 13.8 hariba matam asida Imphal Eastagi mioi ama laijat asina maram oiduna leikidre masi tharga hauji phawbada laijat asidagi leikidaba migi masing lisingani sama kun manga sure ngarang mioi nipu manga laijat asidagi naba pharaktuna discharge tawki masi tharga hauji phawbada laijat asidagi naba phakiba migi masing lakama lising kuntha manga satet marputara humdoi sure naba pharakpagi sang sada marputara nipanda hantare haujik active case satuk nipu laidi बीजेपी ने सरकार पार्टी राज्य सिंह की मुख्यमंत्री संघ मिफम न्यू दिल्ली लेब बीजेपी हेडक्वार्टर्स पांगथोखरे थरुमदुदा प्रधानमंत्री नरेंद्र मोदी अमसुंग डोलगी नेशनल प्रेसिडेंट जेपी नड्डा सरुक याखी मिफम अदुदा बीजेपी ने शासन तौब राज्य सिंह की मुख्यमंत्री सिंह अमसुंग उप मुख्यमंत्री सिंहचु सरुक याखी मिफम अदुदा मणिपुर की मुख्यमंत्री नोंगथोंबम बीरेन सिंहचु सरुक याखी ngasi phongba pawche singgi maroiba paw singgi damak hojek maibam Dwijamani leire Dwijamani Thagasari Nolini Manipur Bidhan Sabha ge nongzu mefam ngasi degi horgani haiba Manipur da COVID positive oibagi sang hengale haiba Manipur police ki miyoi ani Guwahati da drug konana phare haiba amadi India gi president oina khallaba Draupadi Murmu ngasi wasak lawrgani haiba pawna Manipur da ngasi phongba pawse singi maroiba pawaina phongdari Taranithoi suba assembly gi sitting taramathoi leigedaba ani suba mifam ngasi degi horgani haiba paw huyelan pawda ahan be headline tawduna phongli pawasi People's Chronicle da su ani suba headline tawri mi marbudra positive oikhi amasiki district nipan da positive oibigi sangsa da tara hen ki haiba paw Sangai Express Manipuri da ahan be headline tawduna phongli COVID ki sang hengalakli ngasi degi school sing hanglagani haiba paw Manipur Mail da ahan be headline tawri COVID ki vaccine dose ani magkaplaba nupi ama COVID na maram moiduna laikhidra haiba paw Morning Bell da ahan be headline tawri Manipur police ki officer ama yauna miyoi ani Guwahati da drug konana phare Manipur dagi nupi ama heroine ga konana Nagaland da police na phare haiba paw Sanalibak da ahan be headline tawduna phongli Assam Police na Manipur Police ki constable ama yauna miyoi anitagi lupa crore kungi draga konana phare haiba paw naharol gi thaudang da ahan be headline tawduna phongli pawasi Morning Bell da su ani suba headline tawri Manipur da lofam sa da humbudra rom ising leitabagi awaba mayoknari lupa crore sangna sakhiba dam kangkathang tare haiba paw irei bakta ahan be headline tawduna phongli Manipur gi lofam sa da humbudra di nong marang kaina sudabadagi leikarak satpa hore haiba paw Imphal Free Press da ahan be headline tawri pawasi pongnafam da ani sub headline tawri Draupadi Murmu ngasi president oina wasak lawragani haiba paw Manipur Mail da ani sub headline tawduna phongli Kaibul lamjaw da tourist changbada athingba thamle Kaibul lamjaw dagi sangai puthok pi khro haiba paw naharol gi thaudang da ani sub headline tawduna phongli State ki Jennings Hospital regular oiba nursing sister amata leitana salairi haiba pawma pongnafam da ahan be headline tawduna phongli Manipur da school education gi phibam phagadhanbagi tangai phadaba leire haiba kendra gi education minister of state Dr. R.K. Ranjan na phongdoki bawafam Senapati da phongba Hills Hornbill Express da headline tawri Makhwam marang singi landslide to lekidraba miyoi anigi haksang rescue operation sathaba lepkhraba matungda phangle haiba paw si asida headline tawduna phongli Bisnupur Rengpang lambi da pungni phuni pangi ban kaukhre haiba paw Tamenglong da phongba Ganphu Mail da headline tawri School education system bu ningthini yeksin bigi tangai phadaba leire haiba Dr. R.K. Ranjan na phongdoki bawafam jila asida phongba samda ahan ba headline tawri Monkeypox pu World Health Organization na Global Health Emergency ni hani laukthokre haiba paw si asida ani sub headline tawri Chief Minister Nongthoman Birena nauna khalaba India gi President Draupadi Murmu ga unakre haiba paw Tamenglong Times ta ahan ba headline tawri Paswai ACG MLAS kunjaki sorna Imphal Jiribam lambi len anikak sembabu yaningda ba phongdotuna lambi semba thingkre haiba paw Surajanpur da phongba Masona Tharda ahan ba headline tawri 12 Manipur Legislative Assembly ge monsoon session ngasidigi horagani haiba paw jila asida phongba Nisin tuhel tu da ahan be headline tawduna phongli pawasi Manipur Express da su ahan be headline tawri Nolini Thagasari Dwijamani aroibada maroiba paw amukhana
Manipur Bidhan Sabagi Nongdu Mifam Masidagi Hauragani, Ngasi Ahuba Numito Obisori Reference Pangtokani. Lebak asigi tara mga suba Rashtrapati oina khalaba Draupadi Murmu ngasi wasak lauragani amishung Manipurda COVID positive oibagi sang asumasum hengalaktuna ngarang COVID ke no bakes marputara thingnaki mioi ama lekide paulo jare